Prime Minister Narendra Modi na Malayamgi oina khwaidagi chawba COVID-19 vaccination drive haudokhre. India gi Prime Minister Narendra Modi na Malayamgi oina khwaidagi chawba COVID-19 vaccination drive amang asi haudokhibaga loinana Manipur-gisu Manipur-gi Chief Minister Nongthonbam Biren na haudokre. Drive asi Narendra Modi na video conferencing gi khuthangda leibak pumbagi oina haudokhi. Ahanba tangkak ki vaccination drive asida leibak sida leiriba healthcare amadi frontline worker miyoi crore ahumda vaccine asi kapani. Drive asigi saruk ama oina sahi yankhai gi manungda leiba comorbid patient amadi sahi yankhai gi mathakta leiba ahal singda hena khudong chapa pigadori ngasi ahuba numita leibak sida leiriba miyoi lakh ahumda covid vaccine asi kapkani haina panari ngasi manipur dasu manipur gi chief minister N Biren na Jennings auditorium da hudokre Malayamgi oina puari ohuraga daba khwaidagi chawba vaccination program oiragani haina lognariba India sinba thungna ngasidagi Prime Minister Narendra Modi na video conferencing gi khuthangda hudokhiba ikan kanadana Manipur dasu vaccination hudokhi hudokpa duda Jennings ki staff attendant khuraidagi ningombam romesta Manipur gi oina vaccination drive asigi ihan hanba hida kapki vaccination program aduga mari leinana Chief Minister N Biren hai Prime Minister Narendra Modi na laisar si thenganaba honarakpada laukhiba thodang amadi leiba asigi mafam sinba thungna sab manaba matamde hida kasi phanganliba sida ngamkhai leitana thagat pa phongdoki loinana healthcare workers singna lauriba thodang singbu singthaki nakalamromda pangthokliba COVID-19 vaccination program asi Assam gi bafam kya dasu miyoi kya da sab manaba matamda kapthokli atopa pawmana Republic Day gi mangoina na mafam kya da yumthong khuding changduna paktakna na combing operation chathakre Lakliba January 16 ta pangthokadariba Republic Day gi mangoina na mafam kya da police na kanba section thorang lokhatba hokre ngasisu Imphal West District Police ki SP gi miyeng makhada Imphal West Commando amadi Civil Police ki apunba khutpu amana Imphal West ki kadangban amasung singdaga tainaba khulsingda yumda changduna thi humba gi thabak chathakre thi humba gi thabak chathaba tuda additional SP Imphal West DSP Commando Imphal West OC Commando Imphal West su yauki ngasi thi humba gi thabak chathaba du ayuk pung mari makhaidagi ayuk pung taruk phawba chathakiba thi humba gi thabak atuda mi phami pundi yaukide hairi Atopa section thorang lokhatpa khongthangi sarok ama oina Thawal District Police Commando na su salungphamda thi humbagi thabak chathakre operation atu da Thawal gi additional SP Sasidananda Soibam gi miyeng makhada OC Commando Thawal N Tikendra Maitei Hairok Police Station gi OC N Premjit Singha Women Police Station Thawal gi personnel singsu saruk yaki imung sangmaga kungi miyoi sahum yang khairom masak khangdoki adubu thi humbagi operation atu da mi phami pundi yauki de hairi Ningsing bayai haukiba nongmanini gi mamangdagi state sigi district singda leiriba Manipur Police Department ki makok thongba official kaya yauna lakadariba January 16 ta pangthokadariba Republic Day da akaiba thoktana bagi damakta section thorangi thabak kaya lakhatuna lakli atopa pawmana loop kaya na laingakta memorandum pisinkhre All Manipur Women Social Reformation and Development Samaj Thawal Ima Amkil Tamisingmi Thanil Khwairamban nupi kaithel sembat sagat loop nongpok lengak apun banupi loop Anul Bisnupur nongchup Imphal Palem ima apun loop Iraipak Inat Chanura Loina Silon amadi Maira Paibina lukho sei jau thadokhibagi wayel adu High Court ta application tawbiu haiduna ngasi Minister Oinam Lukhoi Singha Sengmai AC gi MLA Arts Dingo Sagolban AC gi MLA RK Imo amadi Saitu AC gi MLA ngamthang haukipda nupi samaj gi President TS Ramani na lusingduna memorandum ama pisinkhre hairi atopa pawmana Chief Minister Biren amadi Mahut Minister Henry Bu thagalakli Mari suba khwairamban ima kaithel lup ki ima singna lengak sigi Chief Minister N Biren amadi Mahut Minister Okram Henry ani bu thagat pa phongdorli Mari suba khwairamban ima kaithel lup ki General Secretary M Binodini na khuyek piduna thadrok paserol amana makhata na hai chaliba tha sigi tara dagi kaithel sigi phibam soksilaba sing semjin sajin bagi thabak hobire adubu laibak thibadi matamdi asum hojin ki thabak suri bami oidi supna tagi mioi manga khakta oibana mangam sandaba mawngda leire maramaduna thabak sugadaba mising hengat hanbiduna chaliba tha sida loisinbi na basinbi u hairi Karigumba khwairamban ima kaithel phamliba ima sing asigi oiba apunba loop mari suba khwairamban ima kaithel loop asigi thauphunu bagi damakta miyoi 13 ahan bada ningombam ibehal president ani subada luwang leima working president ahum subada S Sundari vice president mari subada M Binodini general secretary manga subada S Purnima joint secretary taruk subada L Ranjana finance taret subada
M Tamu Publicity Secretary loinana member oina mioi tarabu yenaba leitana amato oina khankhiraba matung tarakpa oina hokhiba sagol senumit ki nungthin pung ama tabada kaithel asigi lairembi ima gi mamangda mari suba khwairambal ima kaithel asibu malemda tomthin ngalhanba ngamhanaba thauna pibiu haina thongni jakhre aduga afaba achumba lambi da miyeng sanba ngamnabagi damakta achetpa wasak punna sakminakhre hairi loinana lubasigi maikei kaithel gi card paibiriba walhoriba miyoi singna card copy ama Aadhaar copy ama photocopy ani pisilakna basu serol aduna makhatana khangalakli